ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯪ ꯑꯩ ꯄꯜꯋꯥꯡꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯥꯅꯤ ꯕ꯭ꯂꯥꯛꯀꯤ꯫ ꯏꯉꯦꯜ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯎꯔꯕꯁꯨ ꯄꯨꯔꯦꯜꯅ ꯏꯉꯦꯜꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯗꯦ꯫ ꯅꯧꯅ ꯌꯨꯝꯗꯨꯗ ꯂꯥꯛꯄꯤ ꯏꯉꯦꯜꯅꯁꯨ ꯄꯨꯔꯦꯜꯒꯤ ꯊꯃꯣꯏ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤꯅ ꯄꯨꯔꯦꯜ ꯃꯥꯕꯨ ꯄꯨꯟꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯏꯉꯦꯜꯅ ꯄꯨꯔꯦꯜꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗꯕꯅ ꯆꯩꯅꯥ ꯑꯃꯗꯤ ꯐꯪꯈꯤ, ꯏꯀꯥꯏꯕ ꯅꯪꯈꯤ, ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯕ ꯀꯜꯂꯕ ꯏꯉꯦꯜꯗꯤ ꯂꯦꯞꯈꯤ ꯄꯜꯋꯥꯡꯃ ꯑꯃꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝꯗꯨ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯉꯧꯗ ꯚꯛꯇꯤ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯜ ꯑꯍꯨꯝꯗꯨꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯀꯣꯛ ꯈꯔ ꯇꯥꯡꯕ ꯀꯨꯆꯨ ꯃꯨꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯕꯨꯙꯤꯔꯥꯖꯅ, "ꯑꯉꯧ, ꯏꯌꯥꯝꯕꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯍꯥꯏꯗꯅ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯆꯦꯗꯣ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯑꯩꯅ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯏꯃꯧ ꯍꯥꯏꯕ ꯃꯥꯡꯒꯣꯜ ꯍꯦꯛꯇ ꯀꯥꯔꯛꯂꯕꯅꯤ꯫ ꯏꯅꯥꯎꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯉꯧꯅ ꯇꯥꯗꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯇꯥꯛꯄꯤꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕꯥꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯍꯥꯏꯗꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯏꯅꯥꯎꯅꯁꯨ ꯑꯩꯒꯤ ꯋꯥꯕꯨ ꯉꯥꯛꯄꯤꯕ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯉꯧ, ꯋꯥꯁꯦ ꯀꯩꯁꯨ ꯁꯥꯡꯊꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯍꯥ? ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯣꯏꯅ ꯇꯧꯖꯔꯁꯅꯤ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯗꯥꯗꯥ, ꯏꯆꯦꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯍꯣꯠꯅꯖꯔꯁꯅꯤ꯫ ꯃꯃꯥꯁꯨ ꯑꯊꯨꯕꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯀꯨꯊꯤ ꯌꯦꯡꯂꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯊꯤꯟꯊꯗꯅ ꯃꯇꯝ ꯂꯦꯞꯅꯕ ꯇꯧꯁꯤꯀꯣ꯫ ꯃꯅꯤ ꯗꯥꯗꯥ꯫ ꯀꯔꯤꯅꯣꯅꯦ ꯑꯇꯣ? ꯍꯧꯖꯤꯛꯇꯤ ꯃꯤꯡꯒꯧ ꯂꯥꯛꯀꯧ ꯑꯁꯤ ꯏꯁꯦꯟ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯅꯔꯁꯤꯅꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯍꯜ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯏꯉꯦꯜꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯝꯂꯦ꯫ ꯏꯉꯦꯜꯒꯤ ꯃꯄꯥ ꯑꯉꯧꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯈ꯭ꯔꯦ꯫ ꯏꯉꯦꯜꯒꯤ ꯃꯃꯥ ꯇꯝꯐꯥꯁꯨ ꯍꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯉꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯈꯣꯏ ꯏꯉꯦꯜꯒꯤ ꯋꯥꯗꯤ ꯇꯥꯗ꯭ꯔꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯍꯪꯗ꯭ꯔꯤ꯫ ꯏꯉꯦꯜ, ꯑꯉꯧ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗ ꯃꯥꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 24-25 ꯍꯥꯏꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯇꯁꯦꯡꯅ ꯏꯪꯇ ꯏꯪꯂꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯁꯛꯇꯣ꯫ ꯃꯆꯦ ꯊꯕꯥꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯉꯣꯟꯗꯒꯤ ꯇꯥꯗꯅ ꯃꯆꯦ ꯊꯕꯥꯁꯨ ꯐꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯊꯕꯥꯗꯤ ꯌꯥꯝꯅ ꯅꯧꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯨꯞꯅꯣꯝ ꯃꯆꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯑꯌꯥꯝꯕ ꯄꯨꯕꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯇ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯗꯦ꯫ ꯂꯥꯡꯅꯤꯡꯂꯕꯁꯨ ꯃꯥ ꯈꯥꯡꯉꯤ꯫ ꯋꯥꯔꯁꯨ ꯃꯥ ꯋꯥꯗꯦ, ꯋꯥꯕ ꯎꯠꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯔꯝꯅ ꯀꯔꯤꯒꯤ? ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯉꯧ ꯑꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯅꯤ꯫ ꯍꯟꯗꯛꯇꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯔꯨꯏ ꯑꯉꯧꯁꯤ꯫ ꯑꯗꯨꯅ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯡ ꯐꯥꯎ ꯀꯟꯅ ꯊꯥꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯏꯁꯧ ꯂꯥꯡꯂꯦ ꯃꯃꯥꯗ꯫ ꯑꯉꯧꯗꯤ ꯇꯝꯐꯥꯗ ꯀꯔꯤꯅꯣ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯃꯥ ꯊꯕꯛ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥꯁꯨ ꯏꯉꯦꯜꯒꯤ ꯃꯇꯨꯡꯗ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ꯫ ꯏꯉꯦꯜ ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯈꯣꯟꯖꯦꯜꯗꯤ ꯋꯥꯡꯗꯕꯤ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯣꯏꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯅ ꯀꯔꯤ ꯈꯜꯂꯤ, ꯑꯩꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕ ꯋꯥꯍꯪ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯍꯪꯕꯤꯔꯝꯗꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯃꯤꯉꯣꯟꯗ ꯍꯣꯏ ꯍꯥꯏꯔꯨꯔꯤꯗꯨꯕꯨ ꯅꯣꯏꯕꯨ ꯉꯥꯎꯗ꯭ꯔꯣꯕ?" ꯇꯝꯐꯥꯅ, "ꯌꯦꯡꯉꯣꯏ ꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ." "ꯍꯥꯏꯔꯛꯀꯅꯨ ꯑꯃꯠꯇ꯫ ꯏꯃꯥꯈꯣꯏꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯑꯩ ꯈꯪꯉꯦ꯫ ꯏꯃꯥ, ꯄꯨꯟꯁꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ." "ꯕꯦꯝꯃ, ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ꯫ ꯅꯪꯕꯨ ꯁꯤꯖꯈꯣ ꯍꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯨꯟꯇꯣꯛꯄꯗꯤ ꯅꯠꯇꯦꯗꯅ." ꯏꯉꯦꯜ ꯃꯃꯥꯗ ꯄꯦꯟꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯁꯨ ꯋꯥꯗꯤ ꯍꯥꯏꯗꯅ ꯇꯨꯡ ꯏꯜꯂꯛꯂꯤ꯫
Ingel phamung aduda makhongna mayanthaduna tumin phammi. Tamphasu mi laklambagi mana ilamba phi adu thupchinna wa makha tarai. Bema, ima khoisune ichabu nungsibagini. Nungai yaiphabe imung aduda ichana yum adugi mawoiduna nungaina yum aduda leibado aikhoisu pamine. Imung ado ina kaira khulli lingi haidana makhau ponglaga chatpa misak natene. Nangsu khangliduni. Napana nabada sel mateng kayarakno makhoina ikhoigi damak pangbirakhiba. Pumnamakto nangsu namit aduda urakpa natro. Ingel tarake tauriba mapi adu phajillaga hairai. Ima, makhoigi senphamdugi oiragati aina tungsinjaba paisa kharasu lei. Aduga kanadagino ai hangnarake. Aduga makhoigi paisa do singdokhise. Aina masaksu khangdaba amuktasu unadriba. Kanano karino su khangdaba nupa aduga aiga kamaina luhonglaga leiminadoino. Paisagi oiragati aina haise tokse. Makhoigi paisa do singdokhise ima. Tampha makuta pairamba pot adu thangkhiduna Ingelgi nakta phamlai aduga tapna hairai. Bema, sel adudine yumphamsi yolaga singkhibada lempana khonaban. Nangna wakhaldo lana chatkre. Paisagi mahut nangbu niraba natene. Napaga thainadagi luna tinarakpa aduna ma yengnabani. Nangsu angangda angangdi natredana. Asomgi bungodasu ngausinaba nate. Thabak ingkhang tawrabani. Pumnamak aphabata oidoinine nangbo. Aikhoina pangal pharingai khuru sitringai nangi tang taba ama aikhoisu pamlibani. Nathakta nabung ama nakhada nopa ama leibasu nate. Nasesu sagai homkre. Nangisu chapchabi ama taradabani. Bema, nang napagisu khara khalluba. Napasu nangi nathau pangthokadaba singdo handak masa khara kalingai sida lephoba pami haidana tattana haimanbana imana sun napagina tawduda nungai traduna karimata yedabanine. Bema, nang babagisu khara khalluba. Hojik amuk nupa mayumduda icha nupina yadre haidana kamaina hairudoino. Ingel mama tamphagi makut adu pairaktuna asumna hairai. Ima, aisu imaga babaga ginakta matam khara leijakhige. Ima, ai bababusu yamna nungsi. Ima, nangsu nungsi. Aina hayeng luhongkrati nakhoi ani kha ngaihaudoini. Matamduda nakhoi kanana yengsinpini. Madu mayamdo khanbada ai noiba thadokningdiye. Ai babaga nakhoi anigi nakada asum laini ima. Ingelgi matau adu tampha mapi tare. Adubu mitkupsigi oinadi tampha tarake tauriba pirang ado khangjinkre hairai. Angau bisiti aikhoi bu kaino noi mayamna phaba uraga aikhoi pangal kalibanine pangbi. Nakhoina ningol oina poklabanina sidine kaifadraba khongchatni. Ningol oina poklabadi nongma natraga nongmadi soidana yumnak sagai hongkiba haibase masana tabani. Haunabinine nangna karigi adukluna khanjilino. Ningol potba aikhoisu aikhoina pangal thongna pharingai icha singna sagai amagi mawoiduna yum amagi yumbu rembi saklo lawba ngamduna mapam lamdamda lakpa matamda aikhoina icha ningolbu harauna ngaijagadawriban. Yengu aikhoidi miyai chale ahan busi oiraklabani. Siningba matamda siba yaraba chahini. Adubu ichadi taibam kumhai yamna watli. Ichagi lila watli. Haujiktine madu pumnamak nangi sutangkak yauraklabani. Pungi matungina jagoi sagadabani. Ingel karisu khumludre. Adubu ma mapidi lepri sinthaba. Matawado tampana sukhangi. Adubu handak muksu usindre. Khajik chathoklaga lairiba magi upu adudagi photo ama puduna laklaga Ingelda pirai. Se, nanga luhonggadawriba ibungo adugi photo ni. Wahaisi haiduna photo adu Ingelna pamliba nakal aduda thanamlaga tampha thokre.